Manipur gi miyamna mihutoina khankiba MLA sing amata oina punsinduna chayolamagi manungda leingak semna bahotnagadabane madungam loidaba oirabadi resign tawbiro nauna election pangthoklasi haina SHIV SENA Manipur Pradesh ki maikaidagi thamlakle Imphal gi Bawparada leiba party asigi office ta paumi singa unabada party asigi state president M Atombi na fongdorakpada Manipur da hojik leiriba PR asi miyamna pamde MLA pumnamakna sacrifice tawnaraga athubada leingak semna bahotnagadabane Chief Minister oiramba N Biren resign tawhallaga hojik fawba MLA singi marakta lingjel manadabagi anoba leader ama khanba ngamdaba haibasi yamna ikainingai ne maramasina MLA singna amata oina punsinduna athubada leingak semduna state asida peace amasung normalcy puraknabagi lambida changsinsi loinana PR thamliba manung asida khungakpa faba punba amata chathaba yaroi khungakpa singna makuta khutlai pairiba asi India gi mayokta natte leibak asigi apunbagi saktam kannaba thodang lauribane Manipur gi apunbagi saktam da kanagumba amatana singnarakpa yaroi SHIV SENA na chapchana thengnagani haina su fongdorakhe Ipabugi lamkhai sikkanaba sabo chadoi leiba angang singna thawai mangba khotpa mayam singdo adugi potuda akoi gi MLA singna ikayoba mi thawai bho mangna re adu kai khoina chokri munbagi leader khan mangam dre adu kayam ikaina bo phono ba kayam ikai ra phono ba adu bhauda adu mayam na kari khalang mani akoi si kari ngangna rangone na khan mangam da ba adu am ikai khang da ba adu gumba akoi gi MLA sing kari gumba sigi hafta sing ma government semang da de loina resign to biro anu election am torga miyam gi akoi gi mihut khalla seba